ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 11 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯁꯨ ꯑꯃꯥꯏꯕ ꯎꯅꯔꯨꯔꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯧꯁꯅꯥꯁꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯉꯧꯁꯅꯥꯅ "ꯏꯇꯥꯎ ꯊꯣꯏꯕ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯊꯣꯏꯕ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ꯫ ꯑꯗꯣ ꯏꯇꯥꯎꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣꯅꯦ?" ꯍꯥꯏꯔꯛꯏ꯫ ꯑꯉꯧꯁꯅꯥ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯊꯣꯏꯕ, ꯍꯟꯗꯛꯁꯦ ꯐꯧ ꯆꯦꯡ ꯈꯔ ꯂꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯩꯒꯠꯄ ꯈꯔ ꯌꯥꯎꯔꯤꯌꯦ꯫ ꯃꯗꯨ ꯃꯉꯛꯇꯨ ꯊꯤꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯠꯇꯕꯨ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯊꯣꯏꯕꯁꯨ ꯈꯪꯏ ꯃꯇꯥꯎ ꯑꯉꯧꯁꯅꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯈꯪꯂꯕꯁꯨ ꯈꯪꯖꯅꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯇꯥꯎ ꯑꯉꯧꯁꯅꯥ, ꯌꯥꯝꯅ ꯐꯩ, ꯇꯝꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯗꯤ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯒ ꯃꯌꯨꯝꯗꯣ ꯃꯩ ꯍꯦꯛꯇ ꯊꯥꯗꯨꯅ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯏꯇꯥꯎꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯣ ꯏꯇꯥꯎꯕꯨ ꯂꯩꯍꯧꯕꯤꯈꯤꯗꯔꯥ? ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯃꯌꯨꯝꯂꯣꯝꯗ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯉꯧꯁꯅꯥ ꯊꯣꯏꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ, ꯃꯥꯅ ꯈꯟꯈꯤꯕ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯍꯣꯡꯗꯕ ꯃꯤꯅꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕ ꯉꯁꯥꯏ ꯃꯇꯥꯎ ꯑꯉꯧꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤ, "ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯒꯤ ꯈꯨꯠꯇ ꯌꯥꯎꯔꯝꯂꯗꯤ ꯏꯇꯥꯎꯅꯤ ꯍꯥꯏꯕꯒ ꯌꯦꯡꯂꯣꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯍꯦꯛ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯏꯁꯧ ꯂꯥꯡꯂꯒ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯁꯤꯕꯣ? ꯑꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯕꯤꯔꯛꯂꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯏꯕ ꯉꯁꯥই ꯑꯃꯥꯏꯕ ꯗꯣꯖꯣꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯃꯇꯥꯎ ꯑꯉꯧꯁꯅꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯗ ꯇꯝꯂꯤ꯫ ꯏꯕꯦꯂꯩ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯝꯂꯤꯕ ꯋꯥꯗꯨ ꯋꯥꯈꯜ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯍꯩꯃꯥ, ꯅꯪꯒꯤ ꯅꯇꯥꯎꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯨ ꯌꯥꯗ꯭ꯔꯣ? ꯋꯥꯗꯣ ꯈꯪꯂꯕꯗꯤ ꯃꯥꯁꯨ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯂꯛꯀꯅꯤꯗꯅ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯍꯥꯏ ꯑꯄꯪꯕꯤ, ꯑꯩꯅ ꯑꯃꯥꯏꯕ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯨꯏ ꯍꯥꯏꯕꯁꯦ ꯏꯇꯥꯎꯗ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯏꯇꯥꯎꯅꯒ ꯑꯣꯏꯔꯝꯂꯗꯤ ꯍꯦꯟꯅ ꯇꯧꯔꯛꯂꯣꯏꯗꯔꯣ ꯁꯣꯅꯣ ꯆꯨꯕꯤ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯂꯩꯅ, "ꯍꯣꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯥꯅꯒ ꯑꯣꯏꯔꯝꯂꯗꯤ ꯍꯦꯟꯅ ꯇꯧꯔꯛꯀꯅꯤꯀꯣ? ꯑꯁ ꯈꯪꯗꯔꯦꯗ, ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯔꯦꯗ, ꯅꯪ ꯊꯣꯛꯄ ꯇꯧꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ "ꯑꯁꯤꯗ ꯅꯠꯇꯦ ꯃꯃꯥ, ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯂꯤꯕꯅꯤ, ꯃꯁꯤꯗꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ꯫ ꯍꯣ, ꯑꯗꯨꯕꯣꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯤꯕꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯗꯣꯖꯣꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯥꯏꯕꯁꯨ ꯂꯥꯛꯂꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯔꯛꯂꯤ꯫ "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯑꯩ ꯂꯥꯛꯏꯅꯦ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯊꯣꯏꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯏꯕꯕꯨ ꯀꯧꯁꯤꯜꯂꯤ꯫
ꯈꯨꯔꯥ ꯑꯃꯥꯏꯕ ꯂꯥꯛꯄꯤꯔꯕꯣ? ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯕꯨ ꯀꯧꯈꯠꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯃꯥꯡꯒꯣꯟꯗ ꯃꯈꯣꯡ ꯅꯥꯝꯃ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯁꯨꯝꯅ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯍꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯤꯟꯗ ꯂꯩꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏ ꯍꯨꯏꯅ ꯈꯣꯠꯂꯝꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯏꯕꯅ ꯈꯨꯔꯥ ꯑꯃꯥꯏꯕ ꯁꯤꯗ ꯂꯩꯔꯦ, ꯐꯛꯅ ꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯤꯜꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯀꯗꯥꯏ ꯀꯗꯥꯏ ꯅꯣꯏꯅꯅꯦ ꯅꯈꯨꯠꯅꯒ ꯁꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯆꯠꯂꯨ ꯆꯠꯂꯨ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇꯪꯒ ꯇꯩꯔꯦꯟ ꯃꯇꯣꯜ ꯑꯅꯤ ꯂꯣꯡꯕꯇꯪꯒ ꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯄꯤꯔꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯇꯩꯔꯦꯟ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯤꯕ ꯑꯗꯨꯗ ꯈꯤꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯣꯟ ꯁꯣꯜꯂꯤꯕ ꯇꯩꯔꯦꯟ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯩꯕꯥꯛ ꯇꯧꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯝꯗꯨꯗꯒꯤ ꯃꯩꯈꯨꯒꯨꯝꯕ ꯑꯉꯧꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯏꯕꯦꯂꯩ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯅꯝꯊꯤꯔꯕ ꯑꯃꯁꯨ ꯅꯝꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁ ꯁꯤꯗꯤ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠ ꯑꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯔꯪ ꯑꯃꯨꯕ ꯑꯃꯗ ꯌꯣꯝꯂꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 11 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 12 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫